Ngarang Imphal East District tongan-tongan ba police station singda People Union for Civil Liberties PUCL na fonglakhiba report amada hauzik thokliba Manipur gi irang asida maru oina tampaki lamdagi irang haurakhibani amadi nakal namatagi yenglaga fonglakhiba report adu aranba yumfam yaudabani report adu puthokliba amasung fongwada yauriba khudingmakki mathakta logi oiba thabak lokhatuna matik chaba chairak pibiu haina ngarang police station da Chatuna wakat Cherol Pisinkhre ahan bagi oina saizang sabungkok khunau thamna pokpi sana sabi yangang pokpi amasung gwaltabi punna khun taret ki khunja singi wakat Cherol Lising ama chamapan nimfu yangang pokpi police station da laktun Pisinkhre wakat Cherol Pisin ba lakpada yaurakhiba sabungkok mera paibi ki president Haikruza memchana fongdorakpada PUCL na nakal Namatagi yenglaga fonglakhiba report adu aranbani report ama fongge hairabadi yamna kupna thijinba mathau tai nakal namatagi yenglaga fongliba sibu puthokliba amadi marilinaba singda logi oiba miteng changbiu haina fongdokhe PUCL phongba aduda nakan nama khaki yengaga phongakpa aduda khoi leiriba mafam sigi praja khudingmana yaningde na hongdok jabagi haidi madugi mathakta khoi FIR ama tawjabagi khoi myan chi lakjabani Makhata analamlai police station da sukhun tara taruk leima khong mapal nongada telouchana chinungkhok Naped Nongren Nongdam Nongpok Kakching Nongpok Hairok Oksu Ningthemcha Khun Lamlai Chailau Pungdong Bam Yorbung Sawombung Relief Camp Nongada Relief Camp Talaiba Punna Meeoi Lising ahum chani humfutara mapatna PUCL gi Maiyokta wakat Cherol Singh Pisinkhre ngarang Lamlai Police Station da wakat Cherol Pisin balak pada yaurakhiba Lamlai Mera Paibi ki Secretary RK Shomolana Fongdokibada Isagi yum mai thagani hatkani tanthokani haina laklabadi angamba sakti sizinaduna are bakhuchu khulai paiduni sagi yum ngakchababu lalhobani haizinduna Manipur police amadi central force singna fabi punbiba asina hauzik aikhoi aduki matik awaba kaya mayoknare masigi mathakta hauzik thokliba Manipur gi rang asida maruoina maitai da aranba sizinduna Maitai Singbu aranba tahanna bakhonaba asi yabangamloi PUCL na nakal namatagi bideng da fongla kiba report adu aranbani report adu puthokliba amasung fongbada chenariba Meeoi singda logyoiba cherak pibiu haina Lamlai police station khun tara taruki maruoiba Meeoi kayana waka Cherol Singh Pisinba lakpani haina fongdokhe Lana maram moira praja singge asuki matik war maitai sida asuki huji Iran jaja pisin duna khoi awaba ipak lang thabi dam khona bi bi je mase India government amadi Manipur government na tana biduna masidi tawbi da na phai masi kari guma tawbi tana masidagi separate administration je pigre haidana kari gumba ama thola agadi misi mina natana Manipur da history chahi lising ani hena lere be history sida tahai daba uhai daba history ama wakhalol ama sulak pa yai